Manipur Public Service Commission MPSC na lauba Manipur Civil Service Combined Competitive Main Examination 2022 gi ngasi thokpa paper da Chayetnaba ama Thokpadagi MPSC na exam gi matam Nouna Lepkhre exam asigi ngasi aroiba numit ki nungthil gi matam da thokpa General Studies 4 gi paper 5 Ethics ki question paper sing adu ayuk ki matam da yensilakpadagi Chayetnaba adu thokibani maduna maram oiraga exam adu cancel tawki exam cancel tawkhraba matungda MPSC ki Controller of Examination KH Lalmani na ngasi thokliba paper sing adu lakliba tangkuni thoida pangthoklagani haina notification ama thorakhi notification adu gi matung inna lakliba tangkuni thoigi ayuk pung 8 dagi numit yungba phawba General Studies 3 gi paper 4 amasung nungthil pung ama makhai dagi Mari Makai Fawuna General Studies 4 gi paper 5 ki exam pangthokani hairi MPSC na Nouna lepliba exam asigi venue da ahongba karisu lairoi amadi exam asigi damak mamang da pikhiba admit card adusu makhata na chatna khigani haina notification asina makhatari ngasi thokriba Chayetnaba du gi matangda note AOC da laiba MPSC da exam gi center taba candidate amana SKTV news ta phongdorakpada nungthil gi matam da thokpa exam gi question paper adu ayuki matam da yenba horakpadagi khangnarakhi question paper sing adu Yansinare haiba khangnaba matungda ngasigi oina exam asi cancel tawkhibani question paper on ataina na yensilakpa asida sunatana printing mistake khara suyawa thengnai haina candidate aduna makhata na phongdorakhi amaromda exam adu da saruk yakhiba candidate amagi guardian na paumi sing da phongdorakhibada Manipur Public Service Commission da miyamna thamlamba thajaba asi manglakle arapa mafam dagi exam thaba lakpa candidate kaya amasu yauribani state amagi khwaidagi maru oiba exam asida thokliba Chayetnabagi fibam asi laibak thibani haiba wafam sing guardian aduna phongdokhi Masigi postpone da hygiene the arapadagi lapna then sister to get yang wa ba haitare yang wa ba the nungai taba mu yawe Manipur ki energy situation that postpone to gan lai yang wa na ngai na phone ko da kudak to sum by mistakes de mo koi da section da ba yang do mistake na te ko mana haini aduga akoi di kanosu jubar usel mam yaw aduna asiam thulu tawina sajini da lagi ba department yam fajana section na pop na tawbiradi yam noi jagi na thagadi awabagi mathaka ko hena awabasi bi hapni hani ko